Churachandpurdagi Kangpokpi fawa satpagi lambida sakangdaba khulai paibasingna ambush tawduna churchki leader ahum hatkraba tungda soklaga nanthok hauraba kuki ahum Assam Rifle gi kangbu amana puraklaga langolda leiba Shija Hospital da Layeng Chathakhre Hospital asida layengduna leiriba kuki ahum madudi thangtin len sahi kuntraga nipan gongnang sahi kunga taruk amasung haupu sahi yangkhaini makoi Kangpokpi district tagini haire hospital gi fangba pau gi matung inna makoi ahumak thoina khudong thiningai oidre haire Shija Hospital da layengduna leiriba kuki micham ahum madugi fibam ngasi nungtil Chief Minister Yumnam Khemsan Deputy Chief Minister Losi Diko Home Minister Govindas Konthaujamna luchingba timba masatuna hakthengna yangsinkre tungda Deputy Chief Minister Losi Diko na paumi singda phungdok khibada micham miyam hatpa thaudok ado yamna sachina condemn tawe makoi gi mathakta kari thabak lokat kadage haibana chingbasing Chief Minister ga tanaraga lepkani masung makoi da pigadaba mateng sing kona lauthokani haina mahakta makatana phungduki